अहानबद यमना मरुइबा अपडेट अमा कंगलेबाक के मैदादगी लखचगे कौक्रुक संजम चिरांग अमदी कदांग बंद कुकी मिलिटेंट सिंह लांदारखरे खुटोकना बदु कुकी मिलिटेंट अमा सिरे अहुम असोक अपन नंगखरे कोटुना टोटल शटडाउन लौथोखरे ngasi kuki kulai pai pasing Imphal West ki Kokruk Senjum Chirang amadi kadang ban ki akoi mafam sing da nongmai amadi bom kap thinduna Landarakhre ba loina na khulngak pasing na handuna khuthok na ki ba ki thoktok ta kuki kulai pai ba miyo amalai ki da ba loina na ahum na sok apan nangkhre hairi pawasin hai khuthok na ba da lai ki da ba kuki militant adu gi maming lamang kipzen chahini pugamari apok pa lai ki draba lunmet kipzen kawi el molsang village saitu Gampazon Chap Division Sadar Hills Tagini Lamang Kibzen Bonong Captain Hatkiba Amadi Mio Ahum Asok upon Nangan Kiba Sibu Yamna Kana Yaning the Fondok Committee on Tribal Unity Kotuna Nasikang Pukpi District Pumba Pungtaragani total Satan Tobogi Kung Silagani Haina Lautok Pagaloina National Highway number 2 Imphal Dimapur Lambisu Kotuna total shutdown Kung Sinkani Haina Lautokre Pausin High Kautruk Kimaning Basaruk taking a Siupung Mangarum Tarakwa Matam the Kuki Kulai Pibasing the bomb Amadinong Mason Aduna Landarakibani Ahanbo in a Harautel Sports University and Labor Bethel Kuki Kulgi Kaukruk Mitai Kultam Nanong Yamasung bomb capta Duna Landaraki Masigi Matung Harautel Sansang Amadi Mulai hai ba kuki kul asidagi sanjam chirang nasing ba mitai kul da akam leitena nong makeup ta tuna Landaraki maduda kul nga ko khunja sing na su handuna nong makeup ki Akanba Maongda kuki militant sing na sing tagi mitai kul sing da Landaraki ba sigi pauta ba dagi thodok thokpam da ngasi yukpung taret kemna ni fu mangarum ta ba dwai dagi hauna nong makeup na from the combined force ki kangbu Kesper Gariga loina thomjil laki loina asok apan yorok matam da khudak ta pukatna bagi tamakta ambulance sing ba thodok thokpham da sangsilaki hairi haujuk phawda kuki militant sing na kuling dona leiriba mafam asi Harautel Sports University ki mathak tang basingi Yangdong pareng asini mafam asida kuki militant sing na matam kaya gi mamang dagi sing lambi kaktuna fazana semduna makhoina landaba nungaina thabuk paikhatkre hairiba mafam asida haujuk kuki kulai paiba mi kaya masing khangda thomjin duna leiri hairi ngase pung manga dagi hauna nongmai kapna basida mateng pangna bagi damakta kangpokpi amadi mod bungrom kuki militant sing tongan ba gari ahum da betel kuki kunrom da thomjin khre makata na nungtin pung manga ta faw bom yamna kan mong da Kokruk Senjam Chirang amadi katang panda Kukisingna Landarakli hairi amarom da ngasi numedi ungwa pung taragani thoi dagi hauraga kotuna pung taragani thoi gi total shutdown khungjing singsen kibana maram oidana kangpokpi district lambi da gari sen bagi changhan thaki dukan yauna lalun iti ki mafam sing thonglo naki adum oina ma hajik faw bagi oina pamda ba thodok thok bagi pawdi leite aduga mathang update asina kuki militant sing na manipuri turen mathak to ugi thong ama saduna sugnu rom da yamna laina sangsilakna ba sem sare khunja sing Kaksing district ke manung sana leiriba sugnu galo nariba Surasanpur district amadi Santan district ani ke marakta seliba manipuri turen ki mathak to kuki militant sing na upa ki thong ama sabagi thabuk haujuk pai khatle hairi hiramasi ke matang da sugnu gi khunja ke ana pause asi da pongdorak pagi matung ina de manipuri turen ki mathak to kuki militant sing na upa ki thong ama sabagi thabuk asi turel asi ki mathak thang basaruk ta leiriba Surasanpur ki biang hairiba kuki kul asi da leiriba kuki militant sing na soba thodang loduna pai khalak pa thabuk ni ugi thong asi sabagi maram oigani hairiba de manipuri turen na maram oiduna sugnu rom da kuki sing na sangsilak pada awawa ama mayak na duna leiri masikok na ugi thong asi sabagi thabuk paikhalak pani thong asi jip car na sing bulan thok panjin tawbasu yana ba semgat chagat le haibagi pausu pangle hairi pausin hai thong asi saba hek loiba ga Surasanpur gi biang khuldagi thong asi da kuki sing na lan thok laga Santan district ki manung saliba serau gi mathang thangba da leiri ba Kokruk pukpi khul asigi pawdok phawjini yamna laina tawduna kuki militant sing asobo khutpu ama sagat pada yamna laina thokna bani hairi thong asi sabagi thabuk paikhat paga loina na serau kangbai thigang phai yanglen amadi thigang phai ukon haibam pham sing asida United Kuki Liberation Front gi masing yamla ba militant sing sathok sasin tawraga Kaksing district ke sugnu serau amadi atai khul sing da yamna komna landaba yana bagi lambi semkulak pani haina thajanari hairi aduga mathangi update asina CRPF ki kangbu post aduk tuna sat kinaba honarpada tingri da maira pai bisingna thingkre red zone oiriba sekmai police station ki manung san ba tingri da nahal makai khul ngakpa senduna leiramba CRPF ki kangbu asi ayuk post adu thadok tuna sat na ba honarpada mekai adong ki maira pai bisingna sat kitana thingkre hairi pausina hainga si ayuk ikang kangau duna mafam adu leiramba CRPF personnel sing masing yamla ba gari da tongduna lakpada matamda maira pai bisingna thingki pani CRPF ki official sing ki mekai degi makoi makok tongba sing mekai degi se tharak tuni election ki damakta duty chatna ba khangalak padagi tangai fadana sat na ba lakpani election ki duty loiraga amuk lakani leiba ki order makoibu athingba pibigano makoi gi mahuta Assam Rifles ki kangbu lakpa yai haina phongdorki maira paibising atuna tingri gi mafam asi kuki khulai paibising na toina nong makeup sin duna landaba yumda yokpa sasan sing pawbu puduna satkibagi thawdu kaya mamang ta leikre CRPF sat krabade mafam adu da leiriba masing yamjedra state force sing makoi gi khakta leiba yadana ba makoi su satkigani mamang thada mafam adu da gi satkiba central forcing amuk hanna haujik pawbu laktre maram adu na mafam adu da CRPF satkiba yaroi haina thingkibani hairi
aduga mathang update asna mitai tum na hanaba central amadi manipuri lenga ki aronba agenda leibra question duna leiba kuki gi bunker sing athubu matam da takthok piyu khunja nupi sing थासी की कुनका तरुक की नुंग्याई मतुंग पुंग तरागनी तोय खरा हेलकपो मतम द बिष्णुपुर डिस्ट्रिक्ट की मोइरांग पुलिस स्टेशन की मनुंग सन फुबाला मनिंग द लेबा अनि सुबा आईआरबी की केम मनुंग द लेबा सामग कुलजनी पन सुबा सीआरपीएफ की कांगबू द कुकी मिलिटेंट सिंग बॉम अमदी नोंगमै कापसिन दुना लांदाबा द सीआरपीएफ की म्यू एनी सिकिबा दुगा अनि अमना ASOK अपन नंकिबा थौदोक अदु नारायण सेना कुल की मैरा पाइबे इमाइपेल सिंग यामना कन्ना यानिंग दबा फोंदोखरे थौदोक असि थोक्रब मतुंग द नारायण सेना की मैरा पाइबे इमाइपेल सिंग अनि सुबा आईआरबी की केम की गेट तमना संगसिन तुना ngaksen bagi thabuk sathaki loina मैरा पाइबे की लुसिंग बखरना मेtia थमोय सोकना फोंदोखिबगी मतुंग इना दि खुंजा सिंग ngaksen bagi thabuk asi manipuri लेंगाकना सबसना थौदांग लौगनी हाइन चीफ मिनिस्टर मसामंग सु फोंदोखरे अदु ngasi di प्रजा सिंग ngaksen bangam दबगी फिबाम द लागले प्रजा सिंग बु ngayuk safu manung da thamlaga kuki militant sing na koisilaga thamlaga tumna hatan nabagi aron ba agenda ama leirabra haina lawda bangam loi lengak na santi leire haina lawthoklaga karigi damakta sinam khul de kuki militant sing na nongmai kapsin to landarakhi sugnurom da su kuki militant sing na mai thabagi tabuk sataraki मसीगे मतुंग द एखोइगे नारायण सेना द लेबा सिक्युरिटी फोर्स के मथक द कुकी मिलिटेंट सिंग यामना थौना फजने अटैक स थरगलिबा असिना दि मितै सिंग असि कोइसिलगा तुमना हालागे हाइबनी मदुना मितै सिंग तुमना हनन नबगे अरोन बे एजेंडा अमा लेire हाइबा ताकपा माली हाइना फुंगदोखि मागना हाइ मणिपुरी शांति लेire हाइबा सि कदाइ जनो मितै हाइबा पुरुप असि तुमना मुथत नबो होनरब्रा हाइबा सि सिंगना द बंगम दे हाइना फुंगदोखि अमरोम द नारायण सेना के मेरा पाइबे अमना थमोइ सोकना पाउमि सिंग द फुंगदोखि बदि कांगलुक के इरांग असि हेग थोरक पदगी कुकी मिलिटेंट सिंग यामना तोइने अटैक स थदुना नारायण सेना अमदि अकोइबे द लेरिबा मितै खुल सिंग लाइफम सफम खांगदना लेरकी अदो बुहाइबे खुलसिंग असिंग एक्शन बगी थबुक असि सेंट्रल फोर्स की कांगबुना थौदांग लौगनी हाइदुना लौखिबनी याना की पासी की मतुंग इना खुलंगाक खुनजासिंग थमदुना खुलंगाक बगी थबुक तौखिदे अदुबु यामना ngaklebe नारायण सेना की मनिंग खुल हाइ केनेन मनाक असि अनि सुबा आईआरबी गी केम लेना अदुगा हाई केनेन मथक सेंट्रल फोर्स मटिक साना लेरिबा असि कुकी टेररिस्ट सिंग यामना कोन लंदारक तुना मिहार मिपुन सथरक पासिना ताकपति